Gari Huranba ama Phare. Ngarang Anjuman Lilongna Activa 6G Grey machugi gari amaga konana Meeoi ama Phare. Pharaba Meeoi adu Lilong Sangom Sumpham Subtu Karongdagi MD Ilyas Khan chahi kungataruk apokpa MD Zakir Hussain ni hairi. Mahakna gari asi Singjamei gi haubam marak area dagi Meeoi ahum amaga konana huralakpani hairi. Gari asigi mapuna Singjamei Police Station da FIR ama tharakpadagi Singjamei Police Station na case amasu file tawduna laibani. Maramasina Pharaba Meeoi asi Singjamei Police Station da Sinnakhre hairi. Anjuman Lilonggi General Secretary oiriba Maulana Habibullah Nadwina asigumba samasna yadaba thabak sing thingmada makhatana mateng pangduna afaba lamdam ama oihanbada lamdam asigi miyamna mateng pangbiyu hairakli. Chaliba tha asigi tang taraga mari da Singjamei gi mafam amadagi hairiba dikariba gari si mangkibani tiba 6G grey color asi ado mahaki hairiba gari si mangkibagi report ti koi kawa police station da tawaga leiba da koina gari si ngarang recover tawbu ngamjakibani ado makhata na chenariba hairiba gari asi Huranba chenariba Meeoi sing chapchana phagalaga hojik Manipurda chaubai suguma oiriba nongma kangdana gari mangiba tawriba mayam awaba sugyamna nangaga wal naye Huranba mayam sina tawriba mayam si akoi su aidi leiba security person singi mateng pangjabo ina jumani sai mo ashara so hanadegi tawga laksabani hojik makhata na sigum laba Huran ji tawriba mayam asi koi singomna bagi damakta lekai gi leiba organization mayam sa mateng pangbiu amadi masibu fatraba Meeoi sing asibu faada mateng pangbiu loina sigum laba anti social oiraba Meeoi sing ase lekai na su kapiganu haibo from asi and minister mo ashara gi secretary moina mayam da appeal asimadan tawjari loina na hairiba gari asi akoi gari siga hairiba gari su phakliba MD Ilyas Khan aduga moigi apokpa MD Zakir Hussain Lilong Sangom Sumpham Subtu Karongda leiba mahak asi masu akoina akoigi concern PS haita case asibu paibi deba akoi kawa PS ta handover tawjakragani makhata na hairiba thabuk tharam punamakta akoi su police ki mateng pangidagani haiba kam masi media khanda haije